ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯇꯨꯡ ꯑꯣꯏꯔꯛꯄ ꯃꯔꯝꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯁꯤꯟ ꯈꯣꯠꯆꯤꯟꯍꯧꯗꯕ ꯑꯃꯗꯤ ꯆꯤꯟꯊꯥꯡ ꯋꯥꯔꯤ ꯑꯣꯏꯅ ꯁꯨꯝ ꯂꯩꯍꯧꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯎꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯕꯤꯔꯝꯕ ꯑꯣꯖꯥꯁꯤꯡꯒꯤ ꯋꯥꯔꯤ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯠꯇꯕ ꯃꯔꯝꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯍꯦꯟꯕ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ꯫ ꯂꯩꯕꯥꯛꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ꯫ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯁꯥꯅꯧꯖꯝ ꯆꯅꯨ ꯊꯝꯕꯥꯜꯅꯨ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯆꯤꯡꯊꯥꯗꯒꯤꯅꯤ꯫ ꯂꯥꯏꯔ ꯎꯂꯦꯂꯛꯇ ꯆꯥꯎꯖꯕꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯧꯄ꯭ꯋꯥ ꯇꯝꯐꯥꯖꯥꯎ ꯑꯅꯤꯒ ꯑꯋꯥ ꯈꯥꯡꯄꯣꯛꯇ ꯂꯦꯜꯂꯝꯃꯤ꯫ ꯄꯨ ꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯊꯝꯕꯥꯜꯅꯨ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤ, ꯃꯋꯥꯍꯩ ꯈꯣꯟꯐꯝ ꯅꯨꯡꯁꯤ, ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯩ, ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯆꯩ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕꯤ, ꯅꯣꯡꯃꯇꯁꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯎꯗꯕꯤ ꯃꯍꯥꯛꯄꯨ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯅꯤꯡꯉꯤ, ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯅ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯖꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯉꯣꯜ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯀꯥꯏ ꯀꯣꯏꯔꯛꯇꯨꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯃꯄꯥꯎꯅ ꯄꯥꯎꯗꯝꯖꯔꯕ ꯀꯌꯥꯅꯤ꯫ ꯅꯣꯡꯃꯗꯤ ꯊꯝꯕꯥꯜꯅꯨ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏꯒ ꯄꯣꯏꯔꯧ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯗꯨꯅ ꯄꯥꯠꯀ ꯐꯖꯕ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯃꯥꯏ ꯆꯣꯜꯂꯕ ꯁꯤꯡꯉꯦꯜ ꯂꯩꯆꯨ ꯃꯈꯜ ꯃꯈꯜ ꯃꯔꯛꯇ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯅ ꯊꯋꯥꯏ ꯇꯥꯅ ꯁꯥꯟꯅꯖꯔꯤꯕ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯈꯤ꯫ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯃꯔꯛꯇ ꯅꯤꯡꯉꯣꯜꯒꯤ ꯊꯃꯣꯏꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯥꯠꯆꯔꯤꯕ ꯃꯣꯍꯟꯁꯤꯡ ꯂꯦꯝꯂꯩ ꯇꯨꯡꯑꯣꯟ ꯈ꯭ꯋꯥꯡꯗ ꯀꯤꯗꯨꯅ ꯈꯨꯠꯇ ꯅꯧꯔꯦꯟ ꯄꯥꯏꯗꯨꯅ ꯋꯥꯒꯤ ꯍꯤꯅꯥꯎ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯍꯟꯁꯤꯡ ꯂꯝꯂꯦꯟ ꯍꯨꯏꯀꯞ ꯈꯨꯟꯖꯥꯎꯗꯒꯤꯅꯤ꯫ ꯃꯍꯥꯛꯁꯨ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯁꯨ ꯄꯨ ꯄꯥꯡ ꯁꯨꯗꯦ꯫ ꯄꯂꯦꯝ ꯂꯨꯈ꯭ꯔꯥꯕꯤꯅ ꯅꯥꯎꯀꯣꯜꯂꯤ꯫ ꯄꯤꯛꯅ ꯄꯟꯊꯧ ꯀꯥꯏꯅꯈꯤ꯫ ꯂꯝꯆꯠ ꯁꯥꯖꯠ ꯅꯤꯡꯊꯤꯕ, ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯖꯕ, ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯆꯕ, ꯄꯨꯛꯅꯤꯡ ꯇꯞꯄ, ꯑꯆꯨꯝꯕꯇ ꯆꯠꯆꯕ, ꯑꯔꯥꯟ ꯑꯍꯣꯏ ꯉꯥꯡꯗꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯅꯨꯄꯥ ꯊꯣꯛꯄ, ꯃꯤꯅ ꯂꯥꯛꯆꯈꯤꯕꯗ ꯈꯥꯡꯕ ꯉꯝꯖꯗꯕ ꯄꯥꯈꯪꯅꯤ꯫ ꯄꯣꯏꯔꯧ ꯄꯥꯠꯀꯤ ꯃꯄꯥꯟꯗ ꯊꯝꯕꯥꯜꯅꯨ ꯑꯃꯗꯤ ꯃꯇꯥꯔꯣꯏ ꯑꯅꯤꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯣꯍꯟꯁꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯁꯤꯕꯨ ꯀꯔꯤ ꯅꯣꯡꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗꯦ ꯑꯩꯗꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯏꯄꯥꯛꯇꯗ ꯁꯥꯠꯇꯗꯨꯅ ꯂꯩꯀꯪꯗꯁꯨ ꯁꯥꯠꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕꯗ ꯊꯝꯕꯥꯜꯅꯨ ꯑꯃꯗꯤ ꯃꯇꯥꯔꯣꯏ ꯑꯅꯤ ꯏꯀꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯇꯥꯔꯣꯏ ꯑꯗꯨꯗꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯍꯦꯛꯀꯦ ꯍꯥꯏꯁꯤꯟꯅꯔꯒ ꯅꯥꯊꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅꯨ ꯃꯗꯣꯝ ꯉꯥꯏꯍꯧꯔꯦ꯫ ꯊꯝꯕꯥꯜꯅꯨꯅ ꯃꯣꯍꯟꯁꯤꯡꯗ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯨꯡꯉꯥꯏꯗꯀꯣ ꯏꯕꯨꯡꯉꯣ, ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯁꯤꯡꯉꯦꯜ ꯀꯌꯥ ꯈꯣꯏꯃꯨ ꯁꯍꯨꯝ ꯀꯟꯃꯟꯗꯨꯅ ꯅꯥꯁꯣꯟ ꯍꯥꯏꯅ ꯈꯥꯡꯂꯤꯕ꯫ ꯅꯥꯁꯣꯜ ꯄꯤꯛꯅ ꯈꯣꯏꯃꯨꯅ ꯄꯥꯏꯔꯛꯂꯒ ꯂꯩꯔꯥꯡꯕꯨ ꯃꯤꯄꯥꯏꯍꯟ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕꯗꯤ ꯍꯨꯔꯥꯟꯕꯤꯒꯤ ꯃꯆꯠꯅꯤ꯫ ꯃꯣꯍꯟꯁꯤꯡꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯂꯧꯅꯝ ꯆꯥꯎꯕꯤ ꯂꯩꯔꯥꯡꯉꯣ, ꯈꯣꯏꯃꯨ ꯉꯪꯅ ꯄꯥꯏꯔꯛꯄꯗ ꯂꯩꯔꯥꯡ ꯂꯍꯤ ꯂꯣꯠꯈ꯭ꯔꯕꯗꯤ ꯈꯣꯏꯃꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ꯫ ꯂꯩꯔꯥꯡ ꯂꯧꯅꯝ ꯇꯧꯕꯅ ꯈꯣꯏꯃꯨ ꯃꯥꯁꯨ ꯍꯨꯔꯥꯟꯕꯅꯤ꯫ ꯊꯝꯕꯥꯜꯅꯨꯅ ꯈꯨꯝꯂꯝꯃꯤ, ꯂꯩꯔꯥꯡ ꯃꯥꯅ ꯂꯧꯅꯝꯕꯗꯤ ꯏꯀꯥꯏ ꯊꯤꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯀꯥꯏ ꯊꯤꯕ ꯍꯥꯏꯕ ꯑꯁꯤ ꯂꯩꯔꯥꯡꯒꯤꯗꯤ ꯂꯥꯏꯊꯨꯡꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨ ꯑꯃꯗꯤ ꯃꯣꯍꯟꯁꯤꯡ ꯑꯅꯤ ꯑꯋꯥꯏ ꯑꯀꯨꯝ ꯇꯧꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯅꯨꯡꯁꯤ ꯄꯔꯩ ꯄꯨꯅꯗꯨꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤ ꯂꯧꯅ ꯂꯩꯅꯁꯤ ꯍꯥꯏꯅꯗꯨꯅ ꯁꯥꯔꯤ ꯅꯃꯨꯡꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅꯨ ꯑꯃꯗꯤ ꯃꯣꯍꯟꯁꯤꯡ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤ ꯈꯪꯗꯕ ꯂꯩꯀꯥꯏꯅ ꯈꯪꯅꯔꯛꯂꯝꯃꯤ, ꯎꯗꯕ ꯀꯌꯥꯁꯨ ꯎꯔꯛꯂꯝꯃꯤ꯫ ꯆꯍꯤꯒꯤ ꯂꯥꯛꯄ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯀꯌꯥꯗ ꯃꯣꯍꯟꯁꯤꯡ ꯊꯝꯕꯥꯜꯅꯨ ꯆꯠꯃꯤꯟꯅꯩ꯫ ꯆꯍꯤꯒꯤ ꯂꯤꯛꯀꯣꯟ ꯁꯥꯟꯅꯕ ꯂꯥꯛꯄꯗ ꯃꯣꯍꯟꯁꯤꯡ ꯊꯝꯕꯥꯜꯅꯨ ꯐꯝꯃꯤꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯈꯣꯏꯃꯨ ꯂꯩꯔꯥꯡ ꯑꯅꯤꯒꯤ ꯑꯄꯥꯝ ꯈꯣꯏꯗꯥ ꯃꯇꯧꯕꯨ ꯎꯔꯨꯕꯗ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯀꯅꯥꯒꯤ ꯊꯃꯣꯏꯗꯗꯤ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝꯕꯅꯤ꯫ ꯑꯇꯥꯛ ꯑꯐꯣꯡꯅꯕ ꯎꯁꯤꯠꯇꯦ ꯊꯧꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤꯒꯤ ꯈꯨꯖꯤꯟꯒꯤ ꯇꯨꯝ ꯁꯥꯅꯤꯡꯕ ꯀꯌꯥꯅ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤꯒꯤ ꯃꯐꯝꯗ ꯍꯨꯟꯖꯤꯜꯂꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯊꯝꯕꯥꯜꯅꯨꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯋꯥ ꯍꯛꯊꯦꯡ ꯇꯣꯏꯃꯜꯂꯕꯤ, ꯃꯤꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕꯤꯃꯟ, ꯊꯃꯣꯏ ꯂꯌꯣꯟ ꯀꯪꯂꯕꯤ,
ꯃꯤꯒ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯃꯤꯈꯥ ꯊꯥꯅꯤꯡꯗ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯈꯥ ꯆꯤꯛꯅ ꯍꯣꯠꯅꯖꯕꯤ ꯋꯥꯈꯜ ꯂꯩꯕꯤ ꯍꯣꯠꯅꯕ ꯀꯟꯕꯤ ꯑꯁꯦꯡꯕ ꯃꯩꯇꯩ ꯅꯨꯄꯤꯅꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯑꯐꯪꯕ ꯁꯦꯟꯗꯣꯡ ꯑꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯊꯥꯛꯆꯕꯅꯤ꯫ ꯃꯃꯣꯝꯅ ꯄꯤꯛꯂꯤꯉꯩ ꯅꯨꯖꯥꯅ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯉꯩ ꯄꯨꯛꯅꯤꯡ ꯂꯩꯇꯥꯖꯅꯕꯨ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯐꯝꯖꯕꯅꯤ꯫ ꯃꯃꯣꯝꯅ ꯆꯥꯎꯈꯠꯂꯛꯄꯅ ꯀꯂꯛ ꯃꯤꯁꯧ ꯂꯥꯛꯇꯨꯅ ꯃꯤꯍꯧꯕ ꯁꯍꯨꯝ ꯐꯪꯂꯛꯄ ꯑꯁꯤꯗꯗꯤ ꯀꯩꯊꯦꯜ ꯄꯣꯠꯐꯝꯗ ꯐꯝꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯄꯤꯛꯅ ꯊꯅꯝꯕ ꯃꯃꯣꯝꯗ ꯅꯣꯡꯃꯇ ꯆꯩ ꯉꯥꯡꯗꯕꯗꯨ ꯅꯣꯡꯃꯗꯤ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯂꯒ ꯆꯩ ꯊꯥꯡꯂꯔꯦ꯫ ꯏꯃꯥꯒꯤ ꯊꯝꯕꯥꯜꯅꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤꯅꯦ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯀꯅꯥ ꯂꯩ ꯅꯪꯒꯤ ꯍꯀꯟ ꯆꯪꯕꯤꯒꯗꯕ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯒꯗꯕ ꯅꯪ ꯈꯪꯗ꯭ꯔꯕꯔꯥ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯑꯇꯣꯝꯕꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯁꯣꯜꯂꯕꯁꯤꯡꯕꯨ ꯇꯨꯍꯠꯄ ꯋꯥꯔꯕꯁꯤꯡꯕꯨ ꯅꯝꯁꯤꯟꯕ ꯍꯥꯏꯕꯁꯦ ꯅꯪꯁꯦ ꯂꯥꯏꯔꯕꯤ ꯇꯣꯜꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯄꯣꯛꯆꯕꯤꯅꯤ꯫ ꯀꯔꯤꯒ ꯁꯥꯖꯠ ꯍꯩꯅ ꯆꯠꯇꯦ ꯋꯥꯉꯥꯡ ꯍꯩꯅ ꯉꯥꯡꯗꯦ ꯀꯔꯤꯒ ꯅꯪꯅ ꯍꯤꯗꯨ ꯍꯤꯔꯥꯡ ꯀꯥꯔꯤꯕ ꯅꯪꯒꯨꯝꯕꯤꯅ ꯁꯣꯔꯣꯛ ꯂꯩꯔꯥꯡ ꯆꯠꯄ꯭ꯔꯥ ꯅꯪꯒꯨꯝꯕꯤꯅ ꯀꯥꯅꯤꯡꯕ ꯌꯥꯀꯥ ꯀꯥꯕ꯭ꯔꯥ ꯅꯣꯛꯅꯤꯡꯕ ꯃꯤꯅꯣꯛ ꯅꯣꯛꯄ꯭ꯔꯥ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯁꯤꯒꯦ ꯀꯂꯛꯄ ꯃꯤꯁꯧ ꯆꯪꯂꯛꯂꯤ ꯀꯟꯖꯥꯎꯕꯒꯤ ꯄꯣꯔꯣꯜ ꯂꯣꯜꯂꯛꯂꯤꯅꯦ ꯊꯝꯕꯥꯜꯅꯨ꯫ ꯃꯁꯤ ꯍꯥꯏꯔꯒ ꯄꯂꯦꯝ ꯃꯃꯥꯅ ꯅꯨꯡꯍꯤꯛ ꯅꯨꯡꯖꯥꯅꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯛꯏ꯫ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯔꯒ ꯊꯝꯕꯥꯜꯅꯨ ꯃꯊꯃꯣꯏ ꯀꯥꯏꯖꯈꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯂꯦꯝ ꯏꯃꯥ ꯂꯩꯀꯥꯏꯒꯤ ꯄꯥꯎꯅꯤꯟ ꯈꯣꯟꯅꯤ ꯅꯆꯥ ꯀꯔꯤ ꯇꯧꯖꯗꯦ ꯃꯤꯅ ꯉꯥꯡꯕ ꯀꯌꯥ ꯂꯧꯕꯤꯒꯅꯨ ꯅꯃꯣꯝꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯗꯦ ꯃꯁꯣꯡ ꯆꯥꯎꯗꯕꯤ ꯅꯃꯣꯝꯅꯤ ꯀꯅꯥ ꯂꯩꯖꯗꯕꯤ ꯅꯆꯥꯅꯤ ꯍꯥꯏꯕ ꯑꯁꯦ ꯈꯪꯅ ꯆꯠꯆꯕꯤ ꯑꯩꯅꯤ꯫ ꯑꯁꯨꯝꯅꯗꯤ ꯃꯃꯥꯗ ꯈꯨꯝꯖꯔꯕꯁꯨ ꯊꯝꯕꯥꯜꯅꯨꯗꯣ ꯀꯜꯂꯛꯄ ꯃꯩꯁꯥ ꯃꯔꯛꯇ ꯅꯨꯡꯁꯤꯒꯤ ꯃꯩꯁꯥ ꯂꯥꯡꯂꯤꯗꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯕ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯔꯛꯇ ꯅꯤꯡꯊꯤꯖꯔꯕꯤ ꯊꯝꯕꯥꯜꯅꯨꯕꯨ ꯃꯤꯇꯥꯔꯤꯕ ꯀꯂꯛ ꯀꯟꯖꯥꯎꯕ ꯇꯝꯊꯤꯕ ꯄꯨꯔꯅꯝꯁꯤꯡꯁꯨ ꯑꯃꯅꯤ꯫ ꯄꯨꯔꯅꯝꯁꯤꯡ ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯅꯥꯏꯅ ꯂꯩꯔꯤꯛ ꯂꯩꯔꯥꯛ ꯈꯟꯕ ꯁꯦꯂꯨꯡꯕꯁꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥꯅꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩ ꯑꯁꯣꯝꯗꯗꯤ ꯃꯥꯕꯨ ꯀꯤ ꯇꯨꯀꯠꯆꯅꯩ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯀꯂꯛ ꯊꯣꯛꯀꯟꯕ ꯑꯀꯜ ꯑꯔꯤꯡ ꯁꯥꯅꯤꯡꯕ ꯅꯥꯄꯟ ꯆꯥꯎꯕ ꯃꯤꯕꯨ ꯅꯝꯖ ꯍꯥꯖꯥꯅꯕ ꯄꯥꯝꯕ ꯈꯝꯕꯜ ꯆꯥꯎꯕ ꯃꯤꯕꯨ ꯊꯥꯖꯒꯟꯗꯕ ꯃꯤꯊꯥꯅꯗꯕ ꯃꯤꯒꯤ ꯆꯤꯇ꯭ꯔ ꯌꯦꯡꯒꯟꯕ ꯃꯁꯥꯒꯤꯇ ꯑꯣꯏꯖꯕ ꯇꯥꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯤꯄꯥꯅꯤ꯫ ꯅꯣꯡꯃꯗꯤ ꯊꯝꯕꯥꯜꯅꯨꯒꯤ ꯃꯔꯜꯌꯥꯏꯗ ꯂꯥꯛꯂꯒ ꯍꯥꯏꯈꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯊꯝꯕꯥꯜꯅꯨ ꯍꯟꯗꯛꯀꯤ ꯀꯥꯔꯣꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯁꯤ ꯄꯥꯈꯪ ꯑꯣꯏꯕꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯅꯍꯥꯛꯀ ꯆꯠꯆꯅꯤꯡꯉꯤ ꯅꯤꯡꯉꯣꯜ ꯀꯔꯤ ꯍꯥꯏꯕꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯝꯕꯥꯜꯅꯨ ꯇꯟꯅꯤꯛꯈꯤ ꯌꯥꯅꯤꯡꯗꯕ ꯃꯄꯥꯎꯅ ꯍꯥꯏꯖꯈꯤ꯫ ꯏꯕꯨꯡ ꯑꯣꯏꯕ ꯑꯣ ꯅꯆꯟꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯄꯟꯕꯟ ꯂꯥꯟꯖꯕ ꯏꯇꯤꯛ ꯅꯆꯗꯤ ꯆꯠꯂꯔꯣꯏꯅꯦ ꯋꯥꯔꯧꯕꯤꯔꯅꯨ꯫ ꯊꯝꯕꯥꯜꯅꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯁꯨ ꯄꯨꯔꯅꯝꯁꯤꯡ ꯏꯀꯥꯏꯕ ꯅꯥꯏꯗꯕ ꯅꯤꯄꯥꯅꯤ꯫ ꯌꯥꯅꯤꯡꯗꯦ ꯈꯪꯂꯕꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯈꯪꯗꯦ ꯈꯪꯗꯦ ꯊꯝꯕꯥꯜꯅꯨ ꯑꯩꯗꯤ ꯅꯪꯕꯨ ꯉꯥꯏꯔꯝꯒꯗꯕꯅꯤ ꯂꯥꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗꯅ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯄꯨꯔꯅꯝꯁꯤꯡꯕꯨ ꯀꯤ ꯇꯨꯀꯠꯆꯕꯅ ꯀ꯭ꯋꯥꯔꯨꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯍꯧꯗꯕ ꯑꯣꯏꯔꯕꯁꯨ ꯃꯊꯪꯂꯦꯟ ꯃꯣꯍꯟ ꯁꯤꯡꯒ ꯂꯣꯏꯅꯅ ꯀ꯭ꯋꯥꯔꯨꯛ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯆꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯈꯥꯡꯗ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯄꯨꯔꯅꯝꯁꯤꯡ ꯁꯤꯂꯨꯡꯕꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯊꯝꯕꯥꯜꯅꯨꯕꯨ ꯄꯨꯔꯅꯝꯁꯤꯡ ꯁꯤꯂꯨꯡꯕꯅ ꯉꯝꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯄꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯣꯍꯟꯁꯤꯡꯒꯤ ꯃꯊꯛꯇꯁꯨ ꯑꯈꯥ ꯃꯤꯠꯌꯦꯡ ꯌꯦꯡꯈꯤ꯫ ꯂꯥꯏꯔꯕ ꯃꯣꯍꯟꯁꯤꯡꯅ ꯆꯤꯡꯒꯨꯝꯕ ꯄꯨꯔꯅꯝꯁꯤꯡꯒꯤ ꯏꯐꯝꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯃꯇꯤꯛ ꯑꯣꯛꯄ ꯂꯥꯛꯅꯒꯦ ꯈꯟꯈꯤ꯫ ꯅꯣꯡꯃ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯃꯣꯍꯟꯁꯤꯡꯒ ꯄꯨꯔꯅꯝꯁꯤꯡ ꯁꯤꯂꯨꯡꯕꯒ ꯊꯦꯡꯅꯈꯤ꯫ ꯃꯤ ꯆꯤꯛꯄꯒꯤ ꯇꯟꯖꯥ ꯂꯧꯔꯗꯨꯅ ꯄꯨꯔꯅꯝꯁꯤꯡꯅ ꯃꯣꯍꯟꯁꯤꯡꯕꯨ ꯊꯠꯂꯒ ꯍꯥꯏꯈꯤ ꯃꯣꯍꯟꯁꯤꯡ ꯅꯪ ꯑꯩ ꯈꯪꯉꯤꯗꯅ ꯑꯩꯍꯥꯛꯁꯦ ꯃꯩꯗꯤꯡꯉꯨ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ ꯏꯁꯥꯃꯛ ꯁꯤꯂꯨꯡꯕꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯩꯒꯤ ꯌꯥꯀꯥ ꯑꯃꯗ ꯂꯩꯄꯥꯛꯅ ꯈꯨꯔꯨ ꯀꯨꯟꯕ ꯅꯤꯄꯥꯅꯤ꯫ ꯈꯪꯖꯩ ꯑꯉꯝꯕ ꯃꯣꯍꯟꯁꯤꯡꯅ ꯇꯞꯂꯞꯅ ꯈꯨꯝꯖꯩ꯫ ꯃꯁꯤꯗ ꯄꯨꯔꯅꯝꯁꯤꯡꯅ ꯉꯛꯆꯥꯎ ꯊꯦꯛꯅ ꯅꯥꯄꯜꯒ ꯏꯔꯣꯏꯅꯅ ꯍꯥꯏꯔꯛꯈꯤ ꯈꯪꯂꯕꯗꯤ ꯍꯥꯏꯒꯦ ꯇꯥꯎ ꯅꯍꯥꯛ ꯄꯨꯔꯅꯝꯁꯤꯡꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯁꯅꯧꯖꯝ ꯆꯅꯨ ꯊꯝꯕꯥꯜꯅꯨꯕꯨ ꯊꯥꯗꯣꯛꯄ ꯇꯥꯏ꯫ ꯋꯥꯉꯥꯡ ꯑꯁꯤꯗ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯣꯍꯟꯁꯤꯡꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯋꯥꯅꯣ ꯑꯉꯝꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯦꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯃꯜꯕꯨ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯅꯥꯄꯜ ꯑꯃꯗꯤ ꯊꯧꯅꯥꯅ ꯀꯔꯝꯅ ꯑꯣꯏꯐꯝ ꯊꯣꯛꯄꯒꯦ ꯑꯗꯨꯕꯨ ꯑꯉꯝꯕ ꯋꯥ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯗꯕ ꯅꯠꯇꯦ ꯅꯨꯖꯥ ꯊꯝꯕꯥꯜꯅꯨꯒꯤ ꯃꯐꯝꯗ ꯍꯥꯏꯕꯤꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯄꯨꯔꯅꯝꯁꯤꯡ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯒꯅꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯝꯕꯥꯜꯅꯨꯁꯦ ꯅꯪ ꯊꯥꯗꯣꯛꯎ ꯃꯁꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯍꯥꯏꯌꯨ꯫ ꯃꯣꯍꯟꯁꯤꯡ
asumna taubangami matagum ositana nganglakpa aduda Mohan Singh khangba warakhi singnaba amaga loinana khumlai angamba haibiganu yadaba matang thoklabadi kalak kanjaw thokna Purnam Singhna hairaklami amuk napunsidu kemba taidana hawjiksu khanko Mohan Singh matam leiri nahangna thambanu thadoklabadi Purnam Singhna Mohan Singhgi marup oigani nangi awat apa leheloi maidingu Gambir Singhagi sana nakta pusilaga mapugi achanba manai oihangani pidat padana leiriba napunsidu nungai marang kaina pangani asumna khoidou sikpa wangang hanthaba miyeng thawoidaba sajat aduda Mohan Singh mapunsidu pamurakte hairakhi selungba ai selaira machani kana hanna udrabani adubu aduk hangna yambadi oide aingonda apamba mihauba uttuna natraga akibu uttuna aigi lengdraba wakhalbu mami samhanbadi matik nate hojik mi chikle achikpa lamhangni Mohan Singh Purnam Singh punsi pontha thanaduna chang yengnaba yagani asi hairega mamita I kaduna makha karakarak chikna Purnam Singh selungbaga lamba tauge haiduna mapi semkhri Purnam Singh su chenba yadabanina mapi semduna changsillaga namnarami awabadi selungba matomda laklamde kadaidagi nu khangde mahaka loinaba makhoi manga taruk changsillaktuna Mohan Singh bu sathina phubiramle makhoi naningbadi Mohan Singh bu hatoke khanbani adubu Mohan Singhgi cheng khajitang leirambana thogliba thodok adugi khara thapadagi nupa manga taruk chensilakpadagi minin tabadagi Purnam Singh amadi mahaki khongloi sing adu chenkhirami Purnam Singh selungbana matau karam tauraga thambanubu makhut chanba ngamgadagi karamba khujin thorangna Mohan Singhgi thawai loksige masida khanduna matam pumbada Purnam Singhna Mohan Singh amadi thambanu anigi mangnaba sinnaba honarami mathanglen Mohan Singh bu phatraba Purnam Singhna otpiba naibibada thambanu khangba ngamlamde khalammi aina lairibi oibana adugi sumathakta nupija pangalna aigi thawai oiriba Mohan Singhgi laman singba ngamde pukchel phatraba Purnam Singh selungbagi maran yaida lairugadabagi saruk thawai thadokhibana saruk chame hena fai ai leitrabadi Purnam Singhna Mohan Singhgi mathakta akhaba miyeng asi yenglaroi asumna thambalnugi punsida wakhalgi lanpham ama soknarami laibak thibi thambalnugi punsigi awaba matang asida chingu laina thabalam haurei kha pangbada wangbren khana chawbulam laisangkon thingel achauba lamlen lalu yanbigi pengba kabi lamdamda thingel achauba kaiduna nageta tariba maitei khunja kayagi khungang kaya lupkhre mana masing mahi marong loina ngamna thumkhre san iroi sagolna singba yumsa kaya lupkhre khunja kaya hauduna akan thodang oiduna thingel thingba honabada hanna ningkhairi waraba taibangna mapu mabu ningsingbagum waraba khunjana lepak ningthau ningsingi khunja tarani thoigi khungi ahal tarani thoi amadi lekai lakpa yauna ningthaugi konung kaduna maidingu Gambir Singha ningthaugi sana khoya khada thodok adugi waram pareng hangatnakhi Prajagi awabu ubuda Gambir Singh sana khong linglaktuna kairiba thingel sana miyeng tarami awaba taraba praja kayagi mating pirami loinana leifamgi thorang taurami ningthau masa yauna konungda handabida thingel thingnaba laknababu thingel thingba ngamdri wakhal chawbu ningthaugi sana wakhal chamam narami khanpham tofam khangdrabada awa maisa langlabada bibya pandit kaukhaladuna wata narami mamaida mabuda wangbren khana chawbugi maphamda changjare lupa konjai hulle sana konjai hulle sarik chomjau paibi langthrai mapop chinbi charei phingau setpi amaibina khubak pop chaw khuraduna khurak langthrai yep mabudo khana chawbu yakaire ibudo khana chawbugi mapau chelaklami laisangkhong thingel achauba lamlen laluyan bigi pengba kabi lamdamda thingel achauba kairiba si yumnak chagai naidribi nuzama gi koloina laiji ipakta sachabi lairang koloi minglenbi mamaida nu tajabi adugumbi nuja amatang wangbren aibu iratuna saren changna panda hablabadi thingel nasingkhong mara tauhalloi pangi maru chethange thingel ufaigi singchep kalhange leipak mara tabhange mahi marong chumhange asumna ibdo khana chawbugi leibaw asi tarabada leibak jinban kangkhre maidingu Gambir Singha su wakhan lamba fangkhidri hairami kananone
ꯂꯩꯕꯥꯛꯀꯤꯗꯕꯨ ꯐꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯠꯀꯦ ꯍꯥꯏꯒꯗꯕꯤ ꯅꯨꯖꯥ ꯑꯗꯨꯕꯨ ꯃꯩꯗꯨꯕꯨ ꯃꯋꯣꯜ ꯃꯋꯣꯟ ꯈꯜꯂꯤ ꯑꯃꯁꯨꯡ ꯁꯅꯥ ꯌꯥꯊꯪ ꯇꯥꯎꯊꯕ ꯉꯝꯂꯝꯗꯦ ꯅꯨꯖꯥ ꯑꯃꯇꯪ ꯐꯥꯔꯛꯎ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯅꯣꯡꯍꯤꯛꯅꯅ ꯋꯥꯅ ꯈꯥꯡꯈꯤ ꯃꯃꯩꯗ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯀꯧꯈꯠꯂꯗꯨꯅ ꯇꯥꯟꯅꯔꯗꯨꯅ ꯅꯨꯖꯥ ꯃꯥꯕꯨ ꯏꯔꯥꯠꯂꯒ ꯊꯤꯡꯉꯦꯜ ꯅꯧꯅ ꯅꯞꯇꯨꯅ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡ ꯂꯩꯀꯥꯏ ꯂꯥꯛꯄꯅꯆꯤꯡꯕ ꯑꯉꯝ ꯑꯊꯧ ꯀꯌꯥꯅ ꯅꯨꯖꯥ ꯃꯥꯕꯨ ꯃꯥꯏꯀꯩ ꯁꯥꯠꯅ ꯊꯤꯅꯈꯤ ꯑꯣꯟꯊꯣꯛꯄꯅꯤ ꯆꯤꯡꯉꯨ ꯃꯥꯒꯤ ꯅꯨꯡꯗꯝ ꯊꯣꯟꯅ ꯅꯧꯅ ꯅꯤꯡꯊꯤꯔꯛꯄꯤ ꯑꯄꯥꯝ ꯀꯥꯗ ꯌꯧꯖꯗ꯭ꯔꯤꯕꯤ ꯀꯔꯝꯕ ꯅꯨꯖꯥ ꯑꯣꯏꯔꯤꯒꯕ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯀꯧꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯔꯕꯁꯨ ꯄꯂꯦꯝ ꯄꯟꯊꯧꯅ ꯅꯨꯡꯉꯥꯏꯔꯣꯏ ꯂꯥꯏꯕꯛ ꯊꯤꯕꯤ ꯀꯧꯔꯕꯁꯨ ꯂꯩꯕꯥꯛꯄꯨ ꯍꯟꯅ ꯄꯣꯛꯄꯤ ꯑꯣꯏꯒꯗꯧꯔꯤ ꯂꯩꯕꯥꯛ ꯁꯥꯠꯅ ꯊꯤꯅꯈ꯭ꯔꯦ ꯑꯉꯝ ꯑꯊꯧ ꯍꯧꯗꯨꯅ ꯑꯗꯨꯕꯨ ꯅꯨꯖꯥ ꯃꯥꯕꯨ ꯐꯪꯈꯤꯗ꯭ꯔꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯄꯨꯔꯅꯝꯁꯤꯡ ꯁꯦꯂꯨꯡꯕꯁꯨ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯊꯤꯕꯗ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ ꯂꯝꯗꯝ ꯀꯌꯥ ꯆꯠꯂꯛꯂꯤ ꯑꯗꯨꯕꯨ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯩꯗ ꯊꯦꯡꯅꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯖꯥ ꯃꯥꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯗ ꯄꯨꯔꯅꯝꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯆꯠꯂꯝꯃꯤ ꯅꯨꯖꯥ ꯃꯥꯕꯨ ꯊꯦꯡꯅꯗ꯭ꯔꯤ ꯁꯥꯗꯨꯅ ꯀꯌꯥ ꯌꯦꯡꯕꯗ ꯑꯃꯠꯇꯁꯨ ꯆꯨꯅꯗ꯭ꯔꯤ ꯃꯩꯅꯨ ꯀꯧꯕꯁꯨ ꯌꯥꯗꯕ ꯂꯩꯅꯧ ꯀꯧꯕꯁꯨ ꯆꯤꯡꯗꯕ ꯈꯜꯂ ꯈꯜꯂ ꯆꯃꯝꯅꯩ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯅꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯟꯅꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯄꯨꯔꯅꯝꯁꯤꯡꯅ ꯑꯩꯅ ꯄꯨꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯆꯠꯂꯨꯔꯦ ꯅꯨꯖꯥ ꯃꯥꯕꯨ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯇ꯭ꯔꯦꯗꯣ ꯄꯩꯔꯩ ꯃꯩꯇꯩ ꯑꯇꯩꯒꯤ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯄꯨꯝꯕꯗ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯊꯤꯕꯗ ꯊꯦꯡꯅꯗ꯭ꯔꯤ ꯂꯩꯀꯥꯏ ꯂꯥꯛꯄ ꯈꯣꯂꯥꯛꯄ ꯑꯉꯝ ꯑꯊꯧ ꯀꯌꯥꯅ ꯅꯤꯡꯊꯧ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯪꯒꯠꯈ꯭ꯔꯕꯅꯤ ꯁꯤꯂꯨꯡꯕ ꯑꯩꯗ ꯃꯉꯥꯏꯔꯦ ꯑꯩꯅꯁꯨ ꯐꯪꯗ꯭ꯔꯦ ꯍꯪꯒꯠꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯄꯨꯛꯅꯤꯡ ꯋꯥꯔꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯅꯛꯅ ꯂꯩꯕ ꯄꯣꯠꯄꯨꯗꯤ ꯀꯅꯥꯅꯁꯨ ꯊꯥꯅꯗꯦ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯄꯗ ꯑꯀꯥꯎ ꯐꯤꯖꯪꯅ ꯈꯟꯖꯤꯜꯂꯤ ꯑꯃꯨꯛꯁꯨ ꯁꯥꯖꯤꯜꯂꯒ ꯌꯦꯡꯅꯔꯝꯃꯤ ꯄꯨꯔꯅꯝꯁꯤꯡꯅ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯕꯥꯜꯅꯨ ꯑꯦ ꯏꯕꯣ ꯂꯩꯔꯦꯍꯦ ꯑꯇꯩ ꯀꯅꯥ ꯅꯠꯂꯝꯗ꯭ꯔꯦ ꯑꯣꯏꯔꯦꯗꯅ ꯑꯁꯤꯗꯤ ꯃꯤꯠꯄꯥꯟꯗ ꯍꯧꯕ ꯄꯥꯕꯨ ꯅꯛꯃꯟꯗꯨꯅ ꯎꯗꯕꯒꯨꯝ ꯑꯣꯟꯊꯣꯛ ꯅꯛꯅ ꯂꯣꯠꯂꯝꯂꯦꯗꯅ ꯑꯩꯅ ꯐꯪꯒꯦ ꯇꯥꯟꯅꯕꯗ ꯅꯨꯖꯥ ꯃꯥꯅ ꯂꯩꯊꯣꯛꯄ ꯐꯅꯗꯨꯝ ꯐꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯄꯥꯝ ꯈꯝꯕꯜ ꯀꯣꯛꯅꯕ ꯆꯤꯡꯉꯨ ꯃꯅꯤꯡ ꯊꯨꯡꯅꯕ ꯊꯤꯡꯉꯦꯜ ꯊꯤꯡꯕꯗ ꯍꯥꯞꯊꯣꯛꯈ꯭ꯔꯁꯤ ꯇꯁꯦꯡꯕꯅꯤ ꯁꯣꯝꯗꯗꯤ ꯊꯝꯕꯥꯜꯅꯨꯒꯤ ꯂꯥꯏꯔꯀꯣꯟ ꯑꯁꯤꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯀꯌꯥ ꯊꯣꯛꯂꯔꯤ ꯄꯟꯊꯧ ꯁꯨꯃꯥꯡ ꯃꯊꯧꯕꯨꯡ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯌꯥꯡꯒꯣꯏ ꯂꯝꯍꯨꯏ ꯁꯪꯒꯨꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯦꯗꯨ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯍꯨꯏꯊꯧꯅ ꯈꯦꯛꯅ ꯂꯥꯎꯔꯤꯕ ꯅꯨꯡꯊꯤꯜꯗꯅ ꯃꯀꯨ ꯅꯥꯍꯦꯔꯦ ꯑꯌꯨꯛꯇꯅ ꯂꯪꯖꯥ ꯄꯥꯏꯔꯔꯦ ꯋꯥꯇꯣꯟ ꯎꯇꯣꯟꯗꯅ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯔꯤ ꯂꯥꯏꯔꯀꯣꯟ ꯑꯁꯤ ꯍꯟꯗꯛꯇꯤ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯍꯥꯏꯗꯅ ꯑꯎꯕ ꯑꯇꯥꯕꯅ ꯍꯥꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯄꯨꯔꯅꯝꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯅꯤ ꯊꯝꯕꯥꯜꯅꯨꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯏꯕꯦꯝꯃ ꯇꯥꯊꯣꯠꯄꯤ ꯃꯩꯇꯩ ꯁꯅꯥꯄꯨꯡ ꯃꯌꯣꯜ ꯋꯥꯡꯕ꯭ꯔꯦꯜ ꯈꯥꯅ ꯆꯥꯎꯕ ꯂꯝ ꯂꯩꯁꯥꯡꯈꯣꯡ ꯊꯤꯡꯉꯦꯜ ꯑꯆꯧꯕ ꯄꯦꯡꯕꯥ ꯀꯥꯕꯤ ꯂꯝꯗꯝꯗ ꯊꯤꯡꯉꯦꯜ ꯑꯆꯧꯕ ꯀꯥꯏꯗꯨꯅ ꯂꯩꯄꯥꯛ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯋꯥꯅꯔꯤ ꯈꯨꯟꯖꯥ 12ꯒꯤ ꯈꯨꯟꯖꯥꯍꯟ 12ꯅ ꯃꯄꯨ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯑꯋꯥ ꯃꯄꯥꯎ ꯍꯪꯒꯠꯂꯝꯃꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯑꯈꯪ ꯑꯍꯩ ꯀꯧꯈꯠꯂꯗꯨꯅ ꯆꯤꯡꯉꯨ ꯂꯩꯃꯥꯡ ꯐꯝꯕꯗ ꯅꯤꯡꯉꯣꯜꯂꯛꯇ ꯆꯜꯂꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯏꯄꯥꯛ ꯌꯥꯏꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯄꯥꯡꯈꯛꯄꯤ ꯃꯃꯩꯗ ꯅꯨ ꯇꯥꯖꯕꯤ ꯑꯗꯨꯒꯨꯝꯕꯤ ꯅꯨꯖꯥ ꯑꯃ ꯋꯥꯡꯕ꯭ꯔꯦꯟꯕꯨ ꯏꯔꯥꯠꯂꯨ ꯊꯤꯡꯉꯦꯜ ꯊꯤꯡꯕ ꯉꯝꯒꯅꯤ ꯂꯩꯕꯥꯛ ꯌꯥꯏꯐ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯂꯩꯐꯥꯎꯔꯦꯗꯨ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯈꯟꯅꯔꯕꯗ ꯊꯝꯕꯥꯜꯅꯨ ꯅꯪꯉꯣꯟꯗ ꯇꯥꯔꯦꯗꯨ ꯑꯣꯟꯊꯣꯛꯄꯅꯤ ꯊꯣꯏꯕꯤꯌꯣ ꯅꯤꯡꯉꯣꯜꯂꯛꯇ ꯆꯜꯂꯕꯤ ꯀꯔꯤꯒꯨꯝꯕ ꯅꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯅꯨꯖꯥ ꯑꯁꯨꯝꯅ ꯊꯣꯛꯍꯜꯂꯣꯏ ꯑꯁꯨꯝꯅ ꯄꯨꯔꯅꯝꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯥꯜꯅꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣ ꯇꯥ ꯁꯦꯂꯨꯡꯕ ꯑꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯆꯟꯗ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯦ ꯑꯗꯨꯝ ꯍꯥꯏꯅ ꯅꯝꯖꯥꯕꯤꯒꯅꯨ ꯅꯆꯟ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯅꯨꯄꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯑꯐ ꯁꯥꯅ ꯅꯥꯎꯊꯦꯝꯕ ꯅꯨꯖꯥꯒꯤ ꯅꯥꯞꯄꯗ ꯍꯥꯞꯅꯤꯡꯗꯦ ꯄꯨꯔꯅꯝꯁꯤꯡꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯇꯪ ꯈꯜꯂꯨ ꯊꯝꯕꯥꯜꯅꯨ ꯃꯇꯝ ꯂꯩꯔꯤ ꯋꯥꯒꯅꯨ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯗ꯭ꯔꯤꯉꯩ ꯂꯩꯀꯥꯏ ꯀꯅꯥ ꯇꯥꯗ꯭ꯔꯤꯉꯩ ꯈꯣꯏꯗꯥꯖꯕꯤ ꯅꯨꯖꯥ ꯅꯪꯕꯨ ꯑꯣꯏꯗ ꯉꯥꯜꯂꯁꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯁꯤ ꯊꯝꯕꯥꯜꯅꯨꯅ ꯈꯨꯝꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇꯦ ꯅꯆꯟꯗ ꯅꯨꯖꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯔꯣꯏ ꯀꯅꯥ ꯂꯩꯇꯦ ꯈꯟꯒꯅꯨ ꯏꯆꯥꯎ ꯆꯥꯎꯅ ꯃꯕꯨꯡꯉꯣ ꯑꯃ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯖꯔꯤ ꯄꯨꯔꯅꯝꯁꯤꯡꯅ ꯈꯨꯝꯂꯝꯃꯤ ꯀꯥꯟꯅꯔꯣꯏꯗ ꯊꯝꯕꯥꯜꯅꯨ ꯍꯟꯗꯛ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯔꯅꯝꯁꯤꯡ ꯑꯩ ꯅꯠꯇꯅ ꯂꯥꯏꯔ ꯃꯆꯥ ꯃꯥꯒꯨꯝꯕꯅ ꯀꯟꯕ ꯉꯝꯂꯣꯏ ꯀꯔꯤꯁꯨ ꯑꯔꯦꯝꯕꯅꯤ ꯅꯨꯖꯥꯒꯤ ꯋꯥꯈꯜꯗꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯌꯥꯊꯪꯅ ꯅꯨꯖꯥ ꯐꯥꯔꯨꯆꯨ ꯂꯥꯛꯂꯕꯗ ꯑꯩꯒꯤ ꯇꯥꯂꯣꯏꯅꯤ ꯍꯥꯏꯕꯤꯒꯦ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯤꯒꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯖꯧ ꯅꯪꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯅꯦ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ
ꯊꯝꯕꯥꯜꯅꯨꯅ ꯈꯨꯝꯂꯛꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯈꯜꯂꯒ ꯑꯔꯩꯕꯇ ꯄꯥꯝꯂꯒ ꯅꯤꯡꯉꯣꯜ ꯀꯥꯒꯤ ꯂꯩꯔꯥꯡ ꯀꯌꯥ ꯈꯪꯉꯨꯊꯛꯇ ꯂꯩꯃꯜꯂꯤ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯖꯔꯤ ꯅꯆꯟ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯀꯅꯥꯒꯤ ꯌꯥꯋꯥ ꯏꯟꯉꯝꯗꯦ ꯀꯨꯏꯅ ꯄꯟꯕꯤꯔꯅꯨ ꯂꯦꯝꯃꯔꯣꯏ ꯄꯨꯔꯅꯝꯁꯤꯡꯅ ꯅꯣꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯗ ꯏꯕꯦꯝꯃ ꯑꯩꯅ ꯐꯝꯂꯤꯕꯁꯦ ꯌꯨꯝ ꯅꯠꯇꯦ ꯈꯪꯉꯤꯗꯣ ꯅꯪꯅ ꯇꯥꯟꯗ꯭ꯔꯦ ꯆꯠꯈꯤꯅꯤ ꯑꯔꯣꯏꯕꯗ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯍꯦ ꯃꯇꯝꯅ ꯆꯤꯔꯕ ꯇꯟꯖꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯛꯀꯅꯨ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯟꯗꯨꯅ ꯇꯥꯎꯕ ꯍꯨꯏꯒꯪ ꯆꯤꯡꯕꯒꯨꯝ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯄꯨꯕꯗ ꯅꯃꯥ ꯂꯥꯏꯔꯕꯤ ꯆꯨꯗꯠꯅꯕꯤ ꯂꯥꯏꯔ ꯃꯆꯥ ꯃꯣꯍꯟꯁꯤꯡ ꯀꯅꯥꯒꯤ ꯅꯨꯄꯤ ꯅꯨꯄꯥꯅ ꯊꯤꯡꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯂꯨꯡꯕ ꯐꯤ ꯀꯥꯝꯗꯨꯅ ꯆꯔꯩ ꯐꯤ ꯀꯜꯂꯗꯨꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯁꯅꯥꯅꯥꯛꯇ ꯌꯧꯔꯗꯨꯅ ꯁꯅꯥ ꯆꯔꯟꯗ ꯈꯨꯔꯨꯝꯂꯒ ꯂꯩꯄꯥꯛꯀꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯅ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯄꯤ ꯅꯨꯖꯥ ꯑꯗꯨ ꯅꯥꯔꯛꯇ ꯁꯥꯠꯄ ꯂꯩꯔꯥꯡꯒꯨꯝ ꯄꯣꯏꯔꯧ ꯃꯆꯤ ꯑꯃꯗ ꯂꯩꯔꯝꯂꯦ ꯍꯥꯏꯗꯅ ꯇꯝꯂꯝꯃꯤ ꯂꯩꯄꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯊꯦꯝꯂꯒꯦ ꯌꯥꯗ꯭ꯔꯕꯗ ꯏꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅꯤ ꯀꯣꯔꯧꯊꯛꯇ ꯀꯥꯞꯐꯗꯦ ꯃꯥꯂꯦꯝꯂꯩꯗ ꯇꯥꯞꯐꯗꯦ ꯅꯅꯥꯏꯅ ꯁꯔꯧ ꯁꯤꯟꯖꯒꯦ ꯅꯨꯖꯥ ꯃꯥꯕꯨ ꯐꯥꯅꯕ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯅꯤ ꯁꯅꯥ ꯅꯨꯡꯗꯝ ꯇꯝꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯋꯥꯅꯣ ꯑꯆꯥꯟꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯂꯤꯕꯤ ꯁꯅꯧ ꯇꯕꯣꯞꯄꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯒꯨꯝꯂꯕꯤ ꯅꯨꯖꯥ ꯃꯥꯕꯨ ꯀꯔꯝꯅ ꯇꯔꯥꯏ ꯁꯤꯟꯅꯔꯛꯀꯅꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯅꯥꯏꯗꯕꯒꯨꯝ ꯅꯨꯡꯁꯤ ꯀꯥꯗ ꯁꯥꯟꯅꯗꯕꯒꯨm ꯑꯄꯥꯝ ꯀꯥ ꯊꯨꯡꯂꯝꯗꯕꯒꯨꯝ ꯌꯥꯔꯛꯂꯣꯏꯅꯦ ꯍꯔꯥꯎꯅ ꯄꯨꯔꯅꯝꯁꯤꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ ꯑꯔꯥꯟ ꯑꯍꯣꯏ ꯉꯥꯛꯄꯤꯌꯨ ꯆꯤꯡꯉꯨ ꯅꯨꯡꯗꯝ ꯌꯥꯖꯒꯦ ꯁꯅꯥ ꯅꯨꯡꯗꯝ ꯇꯝꯕꯤꯌꯨ ꯅꯅꯥꯏ ꯀꯨꯝꯖꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯂꯩꯔꯥꯡ ꯍꯦꯛꯄ ꯂꯨꯕꯅꯤ ꯇꯤꯡꯈꯪ ꯀꯨꯌꯣꯝ ꯌꯣꯝꯂꯕ ꯀꯦꯇꯨꯀꯤꯒꯤ ꯃꯈꯣꯡꯗ ꯇꯥꯡꯖꯤ ꯂꯤꯟꯅ ꯌꯦꯠꯄꯅꯤ ꯈꯣꯡꯀꯥꯞ ꯍꯩꯅ ꯊꯥꯡꯖꯧ ꯆꯠꯂꯣ ꯑꯆꯥꯟꯕ ꯁꯤꯂꯨꯡꯕ ꯅꯊꯧ ꯄꯥꯡꯖꯔꯣ ꯑꯌꯦꯠ ꯑꯄꯟ ꯉꯥꯛꯁꯅꯨ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯒꯦ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯗꯨ ꯑꯊꯨꯕꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ